Ngada numida weram phone ki ba kangla pau digi maru eba pau khara khangaseraga miyamda khudo tamchige jiri bamda mar nupi amma kangchup chingkhong da kuki kanglup ki miyoy mari hat ki baga mari lenina lalawa ahum NIA na fare kanglup ki irang manung English aniga subna kun gom doige November tha da mar nupi amma tamthina hat ki ba thodok ka mari lenina NIA na miyoy ani fare lonina tha asigi taraga tare fawa police custody remand lokthokre Tha adumakta da Imphal West ki kangchup chingkhong da kuki gi miyoi manga gi manungda mari hat ki bagi thaudoka mari lenina laloba amasu NIA na fare hairi agency gi pauna hairi bana Jiribam district ki manung zamba Jairon Mar Village da jongsangim kauba chahi kuntra mathoirum surobi marnupi ama mahaki mayumakta da tamthina mai tharaga hat ki ba thaudoka mari lenina NIA na lalarup ani gi miyoi ani fare hairi NIA na ngarang cherol asina makata na hairi bana Thaudo asiga mari lenina faraba miyoising adudi Nongthomba Mairaba amasung Sagolsam Sanatomba Allies Surusandra Allies Bipakawi Faraba Mairaba asi Bisnubu District tagini Miyoy asi Jiribam Jairon Beles tagi jongsangkim kauba marnupi asi hatki bagi thaudokta senabani hairi Faraba Sanatomba asina Thaubal District tagini Hairiba miyoy asi chu thaudo aduda senabani hairi Haukiba chahi lising aniga subna kungomdogi me tareta Marnupi adu tamthina hatki bagi thaudokta chenabani thaudo aduda marnupi adu thadrege method da ot naibada natana masapu masada maudrampan maina saklam lei victim adugi haksangi saruk ayamba thiba khangdaba kaya su yaure nupi adugi haksangi saruk ayamba maina ka thektuna sakpana maram oiraga mahaki mapuroi bana nupi adu rape tawraba matungda hatki bani han FIR rons tawrakrabasu postmortem adugi chapchaba khudam amata phangkhide haire Victim adugi lamki mathaki saruk amasung makhagi saruk sing adu thiba khangdana leiribani hairi atopa amana haugiba chai lising aniga subna kun gumdoida Imphal West ki kangchup chingkhong dagi kuki gi miyoy manga gi manungda mari pharaga hatki bagi thodokta chenaba KCP PWJ gi kadar amasu fare mamingna waikhom rojit kawi thawa pakhang khong lerak tagini Faraba miyoy asi hauji remand matam loiraduna judicial custody da leiriba misakni aduba NIA na case amaga mari lenina pick up tawkhibani thaukiba chahi lising aniga subna kunga homdogi November thada Imphal West district ki kangchup chingkhong da CRPF ki team amana deploy tawguna frisking amasung checking post hangduna achat awong sing check tawki hariba gari aduda haujik thokliba kanglup ki irang achida yawba community ani ge miyoy manga tongduna lakhi Aduba hadiba gari ado yanadaba community amagi kanglup ki miyoy sing thomjelaklaga miyoy manga adagi manungda mari faraga poki aduga amana nanthokutuna chenki faraga pokiba miyoy mari adugi manungda ahum phanghibani thaudo asiga mari lenina Ministry of Home Affairs ki inspector makhada NIA na haukiba chahi lising aniga subna kunga mari ge February da case asi laukhatuna investigation chathaba haurakibani hairi makhata papawda Rimsa nurse tamlibi mahiroi ama thauri yanduna siram lei yamna thamoi sokningai oiba thaudo ama oina Rims ki nursing college da basic nursing ki mari suba semester tamliba Meghalaya dagi nupi mahiroi ama ngarang maha ki hostel ki ka thauri yanduna siram lei thaudo asigi matangda Rims ka authority ki makedegi hauji phaba akopa warol amata phongdorakpadi leitre adumapu laikhidraba mahiroi adugi maming Abel Sajiana CS Marak Saikun Mathoi apopa Diki and Sangmakawi, Meghalaya gi West Garo Hills ki Ramam dagini ngasi ayupung nipa makhairom tabada mahiroi adu thauri yanduna siri haba khangnarakibani mangni thauri yanduna siram liba mafam adu haukiba chahi lising aniga sumna taraga tareta mai sakhibadagi kana amata lainadraba mafamni asiba haksang adu mokta thamkre thaudo asigi matangda authority ki makedegi investigation chathaba hokre hairi makhatarapa pauda Shiroi Lily Festival pangthokringai mangoinana Shiroi Chingdolda tourist kaya lakpa hore tha asigi kundagi kunmari fawa pangthokadariba Shiroi Lily Festival ge mangoinana state flower oiriba Shiroi Lily sapa horakpadagi Shiroi Chingdolda tourist kaya lakpa hore Shiroi Lily asi haukiba April ge aroiba chayolagi sapa horakpaga loinana haujik asi peak season oiribani hiram asiga mari lenana Shiroi Youth Craft ki president Ningthengam Sangana haikibada Jaliba tha asigi mayai chalakpa matam aduwaida Shiroi Lily asi mapum phana satlagani haibagi thajaba lei
Masina May Kunmari Pawba Chathakadaba Siroi Lili Festival Manungda Lai Asi Maka Phana Saragani Festival Asiki Mangonina Siroi Lili Sapa Horakpadigi Hauzi Nomada Tourist Contradagi Tatana Lakli Adobo Visitor Gi Masing Asi Thangza Amasung Nomajing Numitade Nomada Miyoi Jamagi Matakta Lae Local volunteer kaya mafam asida lakpagi mathakta Kerala yawnga tonga by station degi visitor kaya lakpa hore mamangi sahi ga yengnabada Siroi Lili sapagi sang ase handak sahi ne hele hana phongnokhi maraksida tha asigi kundagi kunmari phawba urkhulda pangthokadariba Siroi Lili festival asida maitai singdi kukijo khul singlanduna chapayaroi hana kukijo belas volunteer eastern zona akamba wapham kaya thamlakle Hiram asiga mari lenina council asina thadorak pachirol amada haribana tha asigi kundagi kunmari phawa pangthokadariba Siroi Lili festival asi mai paknabagi damak yaifa paujel piri tangkhula amasung naga ichil inausingna festival asigi damak chathok chachin tawbada khodong chadaba thengnabada mateng pangani adubo maitai singni kukijo council gi khul phawna chapayaro hairi panbaya bade tangkhul naga longge maikedi tha asigi kundagi kunmari phawa pangthokadariba Mga suba state level Siroi Lili festival lising aniga subna kun mga asida kanagomba amata na ayepa apamba pidana ba public advisory issue tawba laikrabani makatarak po pauda anawba government sem na bohona bada BJP MLA sing Punkhre Biren nataba amabo CM oihanbada yanare Manipur da hawkiba February mapal da N Biren na CM phamdagi resign tawkharaba matung February 13 dagi state asida president role thamlakhiba asida Ruling party ki MLA manungda napaktana duna rajniti ki zaranaba phibam amada lairakhiba adu hauzik loisinduna Biren nataba ama CM ohenduna anawba lengak semlaba yabagi oithokpa leire haire thajaba yaba mafamdagi phangba source amagi matung ina ngasi numidang pung 3 tagi mapal phawba Paso Assembly constituency ki MLA sapang kunjagesor kebagi terada leiba yumda hanadagi hauna ex-CM Biren ki mayokta laiduna mahaki mahutta Anawba lusingba ama CM ohengadabani haina kem tawduna lakliba kanggugi MLA mariga ex-CM Biren bo CM ohenba pamba Birenga punduna lakiba MLA mariga punna pung anirong unaduna wari sanakhre haire makatarakpa pawda BJP ga pullaga lengak semgadaba leite Congress Manipur da hauzik Congress party na Bharatiya Janata Party BJP ga pullaga lengak semgadaba leite Congress party manungda napaktana basu leite haina Suguno Assembly constituency ki MLA su oiriba Congress party ki deputy Congress legislative party leader Kanguzam Ranjina phongdorakle Manipur da leiriba Congress party ki MLA singna BJP ka pulaga lengak semnaba honare amasung lengak pairiba BJP MLA singi marakta napaktana bagumna Manipur Pradesh Congress committee ki manungda ani tholakadorobra haina political gi oiba pangangda ngangnaba wapham lakpagi matangda MLA Ranjitna asigumba wapham amata laite haina phongdorakhibani